Amaramda Trump lakre Trump na magi seat asida oval da phammaga hujik world affair de yengsin phokre amasung Middle East da magi team thabagi madugi matang yawarkre Middle East yengsin bagi team adugi envoy Gaza jatpagi mention tawkre amaramda Russia di Ukraine gi matang da Trump ki strategy karino maduda su wapam ngang na bahokre amasung maki maduda su action lak bahokre report sing matungina asum na hai maduti sapat ase lokra matungda oath taking ceremony asigi hek matungda Donald Trump na haikre madudi Putin gi team amadi Trump gi team anim ase phangna halu amasung wangang na halu aduga Putin amadi aigi marakta talk tobaki program silu haiduna Trump na masiga loina haiki madudi Putin war ase lepa mathau tagani natrabadi economic damage yamna oinerak lagani haujik Trump ki side gi Putin da maki proposal ama thamgadawri madudi war ase lepo haiduna masi ki oina yamlo sathina chawba challenge ama oigadawri masi war ase karigumba Trump ke ofam dagi Putin ne yakragdi yare natraga di kadinguma Putin ne yadraba Trump na masida shirt ka thamlaki be yai madudi Ukraine gi phom ase thado haiba ma natraga masi nangna kon khibasi kon khre hojik war taunaraga no haiba ma ani sedene oidarise kon khibasi kon khre war toklo hairagati Putin goina harau bagi matang ama oibai adubu Zelensky goina masi yaning pam thokte maramdi Ukraine gi mafam kayani hujik Putin gi force na continue thamkhre bise masi thaduk laga war ase peace nom da lakani hairagati Putin goina haraw gi matang ni aduga masi karigum yadrati Zelensky gi support amuk Trump lakragani masi ni khwaidagi chawba challenge oirise hujik Trump na ma ki team ta haikre Putin gi kanglup ka contact taunro amasung aiga maga wari sanakadabani masi am chorba hojiki matangi oina news ama oiri Trump ki ofam se Putin ni yakragadi yare adubu yadragadi war se amuken henjilakni amarom da Russia di amna chawba war amagi tamakta preparation da leiri hojik makoi nuclear weapon nate nuclear missile sabgi tamakta khuchu khulai ki mathau taba pochei singse mafam kaya da ki collection tawdana hojik Kremlin ta masigi tamakta process cha thare amsu nuclear missile preparation ki tamakta ready ni sini asumna so haida ki bane masti report sing na maudi masi khuchu khulai sing se no na Trump lakera lakloira NATO ga nomati nomati thengrak patare Russia haibse Russia no uki bana masigi khuchu khulai se nauni use torak pagi tamakni masigi mamang da makoi forensic hariba missile ase that pagi way out leite Zelensky amadi NATO gi khutta America gi khutta masigi mathakta amukka Russia na nuclear missile nauna production toraga masi use to kilamak tereti oiraklibi cherak asita Trump na mangon da wafam ma thamgadawri masi karigumba Putin yakragdi yare natragdi amna situation phataba amata oirakpa yai world order change oirakpa yai amadi amna chawrba war amada amuk takibi yai haiduna hainari aduna Trump ki strategy di magna vote khombadagi hona war ase lephan gani haikibani madugi wafam adugi matung ina hojik thabakti chathaba horakli next time the khanglagani Putin na maki wafam si yapra yatra adubu Trump na masi maso high crazy ni di China da 100 days ki manung da ma China da visit tawgani sini Trump ase Mr. Unpredictable hairaga khangnei hairi mak da kari to thorakani amadi kari hairakani ase kanamata bhap ta da ba Mr. Unpredictable kawi sini aduga mak India da su visit torakibi yai sini karam matam da visit torakini khangamde aduna mak ki strategy mak ki plan program ase kare mata khangde Putin Trump ti mayam so high crable di Greenland si boduma losini ki aduga Panama Canal asi China na ran tawre America na operation toramba America na hotnaramba port asi hujik China na changaga operation to ba aduna Panama Canal so ikone lotion gine hai ki bag Greenland so lotion gine hai ba form so hai kre aduna masi Greenland lotion gani hai ba se masi gi matang su Greenland bu puri ba mo khoi gi chorba minister mana fuck off hai ba form use to ki hairi masi gi matang ase asi yam kan nei nari di democracy gi oi ba country da adugum ba wa pham waro lon ba se am phajada wani haiduna sai hai ki pasi ki mathakta su haina panai na pom lairi aduna Trump na Greenland loni hai po phom suma pyap nok na bam siam da challenge torok pagi wa phom ma asom the Greenland da kisu ulakpa asom the Panama ki makhoi ki president sing sun hara ko mal ti khoi da China gi khut karimati auti khoi honari aduga masida amaka America na makhoi gi ship sing lak podda masigi mamal hantan kanu hai po phom se khoi masi accept to bugi wa phom ai khoi da kai mat leite ai khoi gi Panama Canal sida chat li ba jahaz sing loi ma ki tarif chap man
ꯇꯣꯉꯥꯟꯅ ꯇꯦꯛꯁ ꯂꯧꯔꯤꯗꯨ ꯂꯧꯒꯅꯤ ꯃꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯂꯧꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯄꯅꯃꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯇꯨꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯋꯥꯐꯝꯁꯦ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯣꯛꯅꯔꯛꯂꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯕꯨ ꯅꯣꯛꯅꯔꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯄꯅꯃꯥꯗꯁꯨ ꯅꯣꯛꯅꯔꯛꯈ꯭ꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇ꯭ꯔꯝꯞ ꯑꯃꯛꯀ ꯃꯥꯒꯤ ꯕꯣꯔꯗꯔꯗ ꯍꯧꯖꯤꯛꯀꯤ ꯃꯥꯏꯒ꯭ꯔꯦꯁꯟ ꯇꯧꯔꯤꯁꯤꯡꯁꯦ ꯃꯥꯏꯒ꯭ꯔꯦꯁꯟ ꯇꯧꯔꯛꯄ ꯌꯨ ꯑꯦꯁ ꯑꯦꯗ ꯆꯪꯉꯛꯄ ꯃꯁꯤ ꯊꯠꯄꯒꯤ ꯊꯕꯛ ꯑꯃ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯒ꯭ꯔꯦꯁꯟ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯂꯩꯔꯕ ꯃꯈꯣꯏꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯆꯥꯎꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯀꯅꯥ ꯃꯁꯤꯗ ꯑꯍꯦꯟꯕ ꯂꯩ ꯍꯦꯟꯗꯕ ꯂꯩ ꯃꯁꯤ ꯇꯥꯛꯊꯣꯛꯄꯒꯤ ꯊꯕꯛ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯄꯔꯦꯡꯁꯤꯡꯗ ꯂꯩꯁꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯗꯨ ꯂꯩꯇ꯭ꯔꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯗꯤ ꯄꯨꯇꯤꯟ ꯑꯃꯗꯤ ꯇ꯭ꯔꯝꯞꯀꯤ ꯃꯔꯛꯇ ꯋꯥ ꯑꯃ ꯉꯥꯡꯅꯗꯧꯔꯤ ꯇ꯭ꯔꯝꯞꯀꯤ ꯋꯥꯐꯝ ꯄꯨꯇꯤꯟꯅ ꯌꯥꯈ꯭ꯔꯒꯗꯤ ꯌꯥꯔꯦ ꯋꯥꯔ ꯑꯁꯤ ꯂꯦꯞꯈꯤꯕ ꯌꯥꯏ ꯌꯥꯗ꯭ꯔꯒꯗꯤ ꯋꯥꯔ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯈꯤꯕ ꯌꯥꯏ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟꯅꯤ ꯍꯧꯖꯤꯛꯇ ꯍꯧꯖꯤꯛ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯀ ꯔꯤꯂꯦꯇꯦꯠ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝꯁꯤꯃ ꯂꯩꯔꯤ ꯋꯥꯐꯝ ꯈꯔꯒ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯔꯛꯇ ꯈꯔꯃꯗꯤ ꯑꯁꯤꯅꯤ ꯃꯗꯨꯗꯤ ꯇ꯭ꯔꯝꯞ ꯑꯁꯦ ꯍꯧꯖꯤꯛꯀ ꯔꯥꯁꯇ꯭ꯔꯄꯇꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯀꯤ ꯔꯥꯁꯇ꯭ꯔꯄꯇꯤꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯃ ꯂꯩꯁꯤꯅꯤ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯅ ꯐꯣꯔꯦꯟ ꯇ꯭ꯔꯤꯞ ꯇꯧꯔꯛꯄꯁꯦ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯍꯥꯟꯕꯗ ꯃꯦꯛꯁꯤꯀꯣ ꯅꯠꯇ꯭ꯔꯒ ꯀꯦꯅꯥꯗꯥꯒꯨꯝꯕꯁꯤ ꯃꯁꯤ ꯆꯠꯂꯤꯁꯤꯅꯤ ꯑꯗꯨꯕꯨ 2017ꯗ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯑꯍꯥꯟꯕ ꯃꯥꯒꯤ ꯐꯣꯔꯦꯟ ꯇ꯭ꯔꯤꯞ ꯑꯁꯦ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯄꯁꯦ ꯃꯁꯤ ꯁꯥꯎꯗꯤ ꯑꯔꯕ ꯆꯨꯁ ꯇꯧꯈꯤꯁꯤꯅꯤ ꯃꯁꯤꯗ ꯌꯥꯝꯅ ꯀ꯭ꯋꯦꯁꯟ ꯑꯃ ꯑꯦꯔꯥꯏꯁ ꯇꯧꯈꯤ ꯃꯗꯨꯗꯤ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯁꯥꯎꯗꯤ ꯑꯔꯕꯇ ꯆꯠꯈꯤꯕꯁꯦ ꯃꯤꯗꯜ ꯏꯁꯀꯤ ꯀꯟꯇ꯭ꯔꯤꯗ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯍꯥꯏꯈꯤꯁꯤꯅꯤ ꯃꯗꯨꯗꯤ ꯁꯥꯎꯗꯤ ꯑꯔꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯛꯇ ꯔꯤꯂꯦꯁꯟ ꯑꯁꯦ ꯇ꯭ꯔꯦꯗꯀꯤ ꯔꯤꯂꯦꯁꯟ ꯑꯁꯦ ꯌꯥꯝ ꯐꯕ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯕꯅ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠ ꯆꯩꯁꯦ ꯕꯤꯂꯤꯌꯟ ꯗꯣꯂꯔꯗ ꯂꯩꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯁꯦꯟꯐꯝꯗ ꯄꯣꯠ ꯆꯩ ꯂꯩꯒꯅꯤ ꯇ꯭ꯔꯦꯗ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕ ꯑꯁꯤꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯎꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯗꯨꯒꯤꯗꯃꯛꯇ ꯁꯥꯎꯗꯤ ꯑꯔꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯁꯨ ꯁꯥꯎꯗꯤ ꯑꯔꯕꯇ ꯑꯩꯈꯣꯏ ꯆꯠꯂꯕ ꯌꯥꯏ ꯁꯤꯅꯤ ꯁꯥꯎꯗꯤ ꯑꯔꯕꯇ ꯑꯩꯒꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯐꯣꯔꯦꯟ ꯇ꯭ꯔꯤꯞꯁꯦ ꯁꯥꯎꯗꯤ ꯑꯔꯕꯇ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯎꯗꯤ ꯑꯔꯕꯀꯤ ꯁꯥꯏꯠꯇꯒꯤ ꯃꯦꯟꯁꯟ ꯇꯧꯔꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤꯕ ꯃꯁꯥꯒꯤ ꯏꯁꯇꯦꯠꯃꯦꯟꯁꯦ ꯃꯁꯥꯅ ꯃꯁꯤꯗ ꯈꯟꯊꯖꯕ꯭ꯔꯥ ꯁꯤꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯕ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯔꯤꯂꯦꯁꯟ ꯕꯥꯏꯗꯦꯟꯒꯤ ꯃꯇꯝꯗ ꯊꯣꯏꯅ ꯐꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯇ꯭ꯔꯝꯞꯅ ꯃꯥꯛ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯑꯁꯨꯛ ꯆꯥꯎꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯕꯁꯦ ꯃꯁꯤ ꯈꯖꯤꯛ ꯈꯟꯊꯔꯛꯐꯝ ꯊꯣꯛꯏꯁꯤꯅꯤ ꯇ꯭ꯔꯝꯞꯅ ꯄꯥꯝꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯁꯥꯎꯗꯤ ꯑꯔꯕꯁꯦ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯛꯁꯤꯟꯅꯕ ꯑꯗꯨꯒ ꯏꯁꯔꯥꯏꯜꯁꯦ ꯑꯕ꯭ꯔꯥꯍꯝ ꯑꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯔꯥꯏꯜꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕꯁꯦ ꯑꯁꯤ ꯁꯥꯎꯗꯤ ꯑꯔꯕꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯁꯥꯎꯗꯤ ꯑꯔꯕ ꯑꯃꯗꯤ ꯏꯁꯔꯥꯏꯜꯒꯤ ꯃꯔꯛꯇ ꯔꯤꯂꯦꯁꯟꯁꯦ ꯌꯥꯝꯅ ꯐꯕ ꯃꯗꯨꯗꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯕꯀ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯗꯨꯝꯅ ꯑꯣꯏꯍꯟꯕ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯅ ꯌꯥꯝ ꯀꯟꯅ ꯄꯥꯝꯈꯠꯂꯛꯂꯤꯁꯦ ꯑꯃꯔꯣꯝꯗ ꯁꯥꯎꯗꯤ ꯑꯔꯕꯅ ꯃꯁꯤ ꯄꯥꯝꯗꯦ ꯁꯥꯎꯗꯤ ꯑꯔꯕꯅ ꯍꯥꯏꯔꯤꯕꯅ ꯄꯦꯂꯦꯁꯇꯥꯏꯟ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯁꯔꯥꯏꯜꯒ ꯑꯩꯈꯣꯏꯒ ꯔꯤꯂꯦꯁꯟ ꯐꯖꯅ ꯑꯣꯏꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯌꯥꯔꯣꯏꯁꯤꯅꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯁꯦ ꯑꯗꯨꯅ ꯍꯟꯗꯛ ꯇ꯭ꯔꯝꯞ ꯂꯥꯛꯂꯒ ꯃꯗꯨꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇ꯭ꯔꯝꯞ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯗꯕ ꯌꯥꯏ ꯁꯤꯅꯤ ꯃꯔꯝꯗꯤ ꯄꯦꯂꯦꯁꯇꯥꯏꯟ ꯍꯥꯏꯅ ꯂꯩꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯁꯥꯎꯗꯤ ꯑꯔꯕ ꯏꯁꯔꯥꯏꯜꯒ ꯅꯣꯔꯃꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯔꯝꯞꯅ ꯄꯥꯝꯕꯅ ꯅꯣꯔꯃꯦꯂꯥꯏꯖꯦꯁꯟꯁꯤ ꯑꯣꯏꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯅꯤꯇ꯭ꯌꯥꯟꯍꯨꯅ ꯇ꯭ꯔꯝꯞ ꯑꯁꯦ ꯍꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯥꯁꯤ ꯋꯦꯜꯀꯝ ꯇꯧꯈꯤ ꯑꯃꯁꯨꯡ ꯍꯥꯏꯈꯤ ꯃꯁꯤ ꯇ꯭ꯔꯝꯞꯀꯤ ꯋꯤꯟ ꯑꯁꯦ ꯑꯃꯦꯔꯤꯀꯥꯒꯤ ꯅꯠꯇꯦ ꯏꯁꯔꯥꯏꯜꯒꯤꯁꯨ ꯋꯤꯟꯅꯤꯁꯤꯅꯤ ꯑꯗꯨꯅ ꯏꯁꯔꯥꯏꯜꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞ ꯑꯁꯦ ꯑꯣꯜꯋꯦꯁ ꯂꯦꯞꯀꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯊꯥꯖꯩ ꯑꯃꯁꯨꯡ ꯃꯁꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯛꯁꯅꯨ ꯏꯁꯔꯥꯏꯜꯒꯤꯗꯃꯛꯇ ꯂꯦꯞꯇꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯂꯦꯞꯇꯣꯔꯤꯅꯤ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯑꯁꯤ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤ ꯄꯨꯇꯤꯟꯅ ꯔꯥꯁꯇ꯭ꯔꯄꯇꯤꯁꯤ ꯑꯣꯏꯈꯤꯕꯒ ꯄꯅꯃꯥ ꯀꯦꯅꯦꯜꯒꯤ ꯃꯇꯥꯡꯗ ꯆꯥꯏꯅꯥꯕꯨ ꯍꯨꯜꯂꯒ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯆꯥꯏꯅꯥꯅ ꯍꯧꯖꯤꯛ ꯄꯅꯃꯥ ꯀꯦꯅꯦꯜ ꯑꯁꯦ ꯄꯨꯔꯦ ꯃꯈꯣꯏꯒꯤ ꯍꯦꯟꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯅ ꯃꯁꯤꯗꯒꯤ ꯂꯧꯊꯣꯛꯇ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯑꯀꯟꯕ ꯋꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯄꯨꯇꯤꯟ ꯇꯁꯦꯡꯅ ꯄ꯭ꯂꯥꯟ ꯀꯌꯥꯅꯤ ꯋꯥꯔ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯅ ꯃꯁꯤ ꯂꯦꯞꯄꯒꯤ ꯋꯥꯐꯝ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯄꯨꯇꯤꯟ ꯑꯃꯗꯤ ꯖꯤꯟꯄꯤꯡꯒꯤ ꯃꯔꯛꯇ ꯇꯦꯂꯤꯐꯣꯟ ꯇꯣꯛ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯟꯁ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯇꯣꯛ ꯇꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛꯀ ꯆꯥꯏꯅꯥꯒꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯖꯤꯟꯄꯤꯡꯒꯤ ꯃꯔꯛꯇ ꯇ꯭ꯔꯝꯞꯅ ꯉꯥꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯗꯤꯁꯀꯁꯟ ꯑꯃ ꯆꯠꯊꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯆꯦꯂꯦꯟꯁꯀꯤ ꯇ꯭ꯔꯝꯞꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯌꯨꯔꯣꯞꯇ ꯆꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯆꯥꯎꯔꯕ ꯃꯤꯁꯤꯡꯒ ꯐꯝꯅꯈ꯭ꯔꯦ ꯃꯗꯨꯗꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯂꯥꯟ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯁꯥꯊꯤ ꯃꯁꯤ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ
aduna hojika lakliba development sing ase Trump na hojika Putin do am thamdori masi Putin yarakpura yaraktra madu yengadori madu gi matung inna hojik makha chathrakani amorom da Panama Canal gi matang di am chawbi step pum ni lokot taruse America gi site gi masidagi China gi investment leiri pa punamak makoi gi Panama Canal sida China gi khut kharati yawra jane masi handokhalu haiduna masida China na kari harakadori adugi matung dani game ase akan ba game khara lakadori se masi phawni hojik akoina ujabada